Ngasisu mahausaagumna Sanalibag Story Collection na mayamgidamakta nungairaba wari ama puduna lakjare. Wari asigi mamingna Mabuk Fattabi Idomsa. Wari asigu ibirakpana isanbi manga. Hauzik mayamgi mafamda wari asi khudol tamjari mayam punna taminarasi. Matam amada sura nomlaga sajabana ayamba sinpham oijaba khun ama leirami. Khun asida nairiba mioising asi ayambana mabuk phai adubu loina fabadi natte. Makhoi mayam asigi marakta mabuk phattaba misu adum leiri. Khun asida yaifa kauba nupa masa ama leirami. Yaifa asi mama mapa amata leitre. Yaifa gi manaw nupa ama lei. Manaw nupa asisu leikhidre. Yaifa gi imungda hauzik leiriba ase Yaifa magi makhuragi nupi amaga aduga makhuragi masanupa mana thada hanba angang nupa masa amaga lei. Yaifa gi madomsa asigi mingna Sanatombi kawi aduga magi masanupa asigi mingna Muktasana kawi. Sanatombi amadi Muktasana ase mabuk yamna phatte susu suningde aduga nungaiba yamna pami. Masanupa asi yamna oktaba thabak yamna tawi makhut masa yamna sangi. Migi pot huran bayam nakali. Masanupa na hurala paposing ase mamasu khangi adubu masanupa asida kariso haide mahakso henadum wa thauzilibani. Aduga yaifa asidi makhoiga yamna khene gyantai wa kaya sungangde. Makhoiga wakhali yamna khenaba asinara makhoiga yaifa ga asi punna leite. Sanatombi nasu asan mirai naiduna yaifa asibu inthi nungaina ngangbide. Yaifa na mama masa asigi tafum thoba thabak tawi. Imungi no magi kupno aduga Sanatombi di thaukhidaba kuire. Yaifa na pumnamak tawi. Makhoi ahum asi sakhum punjarabasu chak phauba matam amakhaktada chade. Yaifa na chak thongba loiramgani aduga mama amadi manawgi chak thiraga thanami aduga mama amadi manaw nupa na chaba loiraba kanda ma amuk chagani. Asumna imung asida tawriba maong ase laikai gi minadi kaya khangde mapan thongda inthi nongaina kaunade asi khaktani khangnaba ate atopa ehenba manungi wa asidi makhoina khangmanate. Ngasisu Sanatombi masanupaga loinana chakhum madada chakjari. Masanupa Muktasna chakhum chauna huptuna jari. Sanatombi chaklu adugi nakanda leiriba tunghanbi apakpa ada makhutna pairaga thangatuna yamna munna yengi. Muktasna sunga aduda hairap yenglami aduga amuk chak adu chakre. Sanatombi madi nga aduda hairap yenglamlaga kayada phajariba ngano tha hiklawi. Asibu nangbu kadaidagi lawra inawani. Is tunghanbi ayaiba asidi aidi udababu kuirabani. Ine Tombi hoide nima. Is Tombi hoide oire. Masakti nungsidabani he madogi nupido. Nate nangbu puni haidana pura adi karayamna pura pakidaugi. Ani khak pura aga kidaudoino. Adu phawbane sumangdo phorombi purapani. Mari khaktang leibududa kaya puru haino. Ani phaw puraido yam pharabani. Phajai wani sibo. Chau. Ibungo Horen ne nungthil waise makhagi ising haikhado ado kitapuro moidi chumna heke haiba yadabani. Is aidine adugi haidu ubaga tinse dum chumnaga leirabani. Is chakse hanamdu chakhu kaidoge horen gi thopu khanase. Sanatombi wa kaisu haidana cha adu chakre makhoina chaba loiraga makhutu dok hamdoklaga mama masa ado wari sa sadana thokre. Ngaiak leiraga yaifa changlei aduga chairiba mayam adu loisali. Konlik loishinba loiraba tungda magi chak saruk puraga mahaka yamna luna tinaba bibagi mayumda lakle. Biba thunganda leirami. Yaifa lakpu ubada bibana ita adu kuidu kaigino aidi nang lakmandra haidana noida lakke tawramini. Chaka loina thiba loiraga imasu ngaira lehorabani. Makhoi punna bibagi yumda changlei. Biba asisu mapa leitre. Mamaga makhoi ani khakta leibani. Biba magi mamagi mamingna leima kawi. Biba asi Yaifagi khwaidagi luna tinaba marupni. Bibagi mama leima asisu yamna phai. Yaifagi mabukjel phasana khangi maram asina Yaifabusu bibaga chap manana lobu mamani. Marup anidu chakhumda changlakle makhoi ubada leimana. Lao chakse ngasaidagi thirabani inkrani. Marup anidu chaba hawi makhoina chak charingaida Tombigi manipok tharo insang tekol ama puraga lai. Leima Biba kanamda leitaba jatlani. Ima bo akhoi somda laye. Tharo su chakhumda changlei. Haima
ꯑꯩꯅ ꯀꯧ ꯂꯥꯡꯕ ꯇꯥꯗꯦ ꯍꯥꯏꯁꯤꯗꯤ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯂꯩꯕꯒꯤꯅꯤꯗꯅ ꯌꯥꯏꯐ ꯅꯪꯁꯨ ꯂꯩꯔꯝꯕ ꯌꯥꯝꯅ ꯐꯔꯦ ꯑꯩꯁꯦ ꯄꯤꯕꯥꯗ ꯅꯪ ꯀꯧꯔꯨꯆꯣ ꯑꯗꯨꯒ ꯌꯦꯟꯁꯥꯡꯁꯦ ꯆꯥꯃꯤꯟꯅꯧ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯕꯅꯤ ꯄꯤꯕꯥꯅ ꯕꯨꯕꯣꯛ ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯉꯥꯒ ꯆꯦꯡꯒꯨꯝꯒ ꯊꯣꯡꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯟꯁꯥꯡ ꯑꯗꯨ ꯄꯤ ꯂꯩꯃꯅ ꯑꯃꯨꯛ ꯌꯦꯟꯁꯥꯡꯗꯣ ꯃꯆꯥ ꯑꯅꯤꯗ ꯄꯤꯁꯤꯜꯂꯤ ꯌꯦꯟꯁꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯤꯕꯥꯅ ꯏꯃꯥꯒꯤ ꯍꯥꯟꯅ ꯈꯥꯏꯗꯣꯛꯍꯧꯔꯣ ꯌꯥꯔꯦ ꯅꯣꯏ ꯑꯗꯨꯝ ꯆꯥꯔꯣ ꯊꯔꯣꯗꯨ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯏꯁ ꯂꯩꯀꯥꯏꯁꯦ ꯀꯩꯅꯣꯃꯅꯤ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥꯕꯣ ꯂꯩꯀꯥꯏꯁꯦ ꯀꯩꯅꯣꯃꯅꯤ ꯍꯥꯏꯔꯤꯕꯕꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗ ꯇꯨꯡꯍꯟꯕꯤ ꯑꯌꯥꯏꯕ ꯁꯨꯛ ꯄꯥꯛꯄꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯉꯥꯒꯤ ꯅꯥꯞ ꯇꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯣ ꯁꯨꯃꯥꯡꯗꯨꯗ ꯑꯩꯅꯅꯦ ꯍꯧꯗꯣꯡꯅ ꯂꯥꯝꯕ ꯐꯪꯗꯅꯕ ꯆꯩꯅ ꯇꯧꯔꯒ ꯁꯦꯝꯃꯒ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨꯅꯦ ꯉꯥꯗꯣ ꯁꯪꯂꯝꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯑꯃ ꯆꯪꯂꯨꯕ ꯑꯗꯨꯒꯗꯤ ꯊꯣꯛꯂꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤꯅꯦ ꯉꯥ ꯃꯔꯤ ꯊꯅꯝꯕꯗꯣ ꯑꯅꯤꯈꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ ꯏꯕꯦꯝꯃ ꯀꯩꯅꯣꯝꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯏꯃꯥꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯧꯗꯣꯡꯅꯒ ꯆꯥꯈꯤꯕ ꯑꯣꯏꯔꯖꯥꯠꯂꯣ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅ ꯂꯥꯝꯕ ꯐꯪꯂꯒꯗꯒꯦ ꯂꯩꯃ ꯅꯪꯕꯣ ꯃꯤꯅ ꯄꯨꯈꯤꯕꯅꯤꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥꯕꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣꯅꯦ ꯃꯤꯒꯤ ꯉꯥ ꯑꯌꯥꯏꯕꯕꯨ ꯄꯨꯅꯦꯅ ꯄꯨꯔꯤꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯩꯀꯥꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯅꯠꯇꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯕ ꯐꯪꯗꯕ ꯃꯤꯅꯣꯕ ꯃꯗꯨꯕꯨ ꯍꯥ ꯍꯣꯏꯅꯦ ꯃꯥꯒꯤꯗꯣ ꯂꯣꯏꯅꯁꯨ ꯄꯨꯗ꯭ꯔꯤ ꯈꯔ ꯑꯃꯁꯨ ꯊꯅꯝꯂꯤꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯍꯧꯗꯣꯡ ꯆꯣꯡꯈꯠꯂꯒ ꯆꯥꯕ ꯉꯝꯃꯤꯅꯁꯨ ꯍꯥꯏꯔꯗꯤ ꯉꯥꯗꯣ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯅꯤ ꯑꯃꯁꯨ ꯊꯅꯝꯂꯤꯕ ꯏꯁ ꯀꯩꯅꯣꯝꯅꯤꯀꯣ ꯏꯕꯦꯝꯃ ꯋꯥꯔꯤꯗꯨ ꯌꯥꯏꯐ ꯇꯥꯏ ꯃꯍꯥꯛꯁꯨ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ ꯋꯥꯗꯤ ꯉꯥꯡꯗ ꯆꯥꯛꯇꯨ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯆꯥꯔꯒ ꯂꯩ ꯊꯔꯣ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯃꯆꯤ ꯉꯥꯡꯅꯔꯕꯅꯤ ꯀꯩꯁꯨ ꯑꯆꯧꯕ ꯄꯣꯠ ꯅꯠꯇꯕꯒꯤ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯋꯥꯅꯤ ꯂꯩꯀꯥꯏꯁꯦ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯕꯣ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕꯒ ꯂꯩꯕ꯭ꯔꯣ ꯃꯁꯛꯄꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩꯔꯤꯗꯅ ꯃꯌꯥꯝꯅ ꯐꯪꯕ ꯀꯥꯟꯗ ꯃꯥ ꯍꯤꯡꯐꯝ ꯂꯩꯈꯤꯗ꯭ꯔꯣ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯗꯣ ꯑꯁꯨꯝꯅ ꯃꯆꯥ ꯑꯣꯏꯔꯝꯕꯗꯒꯤꯅꯦ ꯑꯆꯧꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯗ ꯏꯀꯥꯏꯅꯦ ꯆꯨꯝꯃꯤ ꯏꯃꯥꯕꯣ ꯂꯩꯃꯅ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯄ ꯑꯗꯨꯗꯗꯤ ꯊꯔꯣ ꯑꯗꯨ ꯆꯥꯅꯈ꯭ꯔ ꯃꯥꯜꯂꯤ ꯌꯦꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯏꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯔꯤꯗꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯕꯅꯤ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯏꯈꯥ ꯇꯥꯕꯁꯤꯡꯗ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤ ꯍꯦꯟꯅ ꯐꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤ ꯆꯨꯝꯃꯤ ꯏꯃꯥꯕꯣ ꯑꯗꯨꯒ ꯐꯠꯇꯕ ꯈꯔ ꯑꯁꯤꯅ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯦ ꯌꯦꯡꯉꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯂꯧ ꯑꯃ ꯀꯛꯄꯗꯣ ꯑꯗꯨꯒꯤ ꯌꯣꯜꯍꯧꯗꯕ ꯂꯐꯣꯏ ꯂꯐꯥꯡ ꯑꯅꯤꯈꯛ ꯃꯥꯡꯒꯣꯜꯗ ꯊꯅꯕ ꯖꯥꯠꯅꯤꯗꯅ ꯑꯗꯨꯒꯗꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯍꯧꯗꯕꯗ ꯂꯩꯔꯝꯗ꯭ꯔꯕ ꯌꯦꯡꯉꯨ ꯂꯐꯣꯏ ꯂꯐꯥꯡ ꯑꯅꯤꯈꯛ ꯃꯥꯡꯕꯒꯤ ꯑꯩꯈꯣꯏꯅ ꯋꯥ ꯆꯥꯎꯊꯣꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯦꯝꯗꯕ ꯇꯥꯔꯗ꯭ꯔꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯌꯥꯝꯕ ꯌꯨꯝ ꯈꯨꯗꯤꯡꯗꯅꯤ ꯇꯧꯔꯤꯕ ꯑꯁꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯕꯥꯅ ꯏꯃꯥ ꯏꯁꯤꯡ ꯈꯤꯇ ꯍꯩꯔꯛꯑꯣ ꯍꯩꯔꯛꯀꯦ ꯂꯩꯃ ꯍꯧꯒꯠꯈꯤꯗꯨꯅ ꯃꯆꯥꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯩꯅꯕ ꯍꯣꯠꯅꯔꯤ ꯊꯔꯣ ꯑꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯃ ꯏꯃꯥꯕꯣꯛ ꯆꯠꯂꯒꯦ ꯆꯥꯛ ꯊꯤꯔꯒ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯁꯥꯎꯃꯟꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯂꯒ ꯄꯥꯎ ꯑꯣꯏꯅ ꯇꯝꯂ ꯂꯩꯔꯦ ꯏꯃꯥꯕꯣꯛ ꯆꯠꯂꯒꯦꯀꯣ ꯑꯥꯎ ꯍꯣꯏ ꯏꯃꯥꯕꯣꯛ ꯊꯔꯣ ꯆꯠꯈ꯭ꯔꯦ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯈꯨꯟ ꯑꯁꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯈꯝꯕꯇꯣꯟꯒꯤ ꯄꯨꯈ꯭ꯔꯤ ꯁꯤꯠꯂꯤ ꯍꯥꯏꯕ ꯑꯗꯨꯗ ꯂꯥꯛꯏ ꯌꯥꯏꯐꯅ ꯑꯁ ꯏꯇꯥꯎ ꯆꯠꯂꯨꯒꯨꯝꯁꯤꯔ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯧ ꯊꯦꯡꯅꯔꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯗꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯆꯠꯂꯨꯒꯨꯝꯁꯤꯔ ꯍꯥꯏꯁꯦ ꯍꯦꯔ ꯂꯥꯛꯅꯤ ꯍꯥꯏꯗꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯁꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯈꯝꯕꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯈꯝꯕꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯀꯧꯔꯛꯏ
ꯇꯥ ꯌꯥꯏꯐ ꯇꯥ ꯌꯥꯏꯐ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯌꯥꯏꯐꯅ ꯃꯆꯤꯟꯗ ꯑꯁꯤ ꯑꯃꯨꯛ ꯊꯣꯛꯂꯦꯅꯤ ꯄꯥꯔꯤꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏꯕ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯁꯤꯜꯂꯤ ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯑꯃꯨꯛ ꯂꯦꯞꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯥꯔꯤꯗ ꯀꯧꯔꯛꯏ ꯇꯥ ꯄꯥꯔꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯥꯈꯤꯁꯦ ꯀꯩ ꯏꯟꯁꯥꯡꯅꯣ ꯊꯣꯏꯕꯤ ꯉꯥ ꯊꯣꯡꯉꯦ ꯇꯥ ꯄꯥꯔꯤ ꯆꯥꯈꯤꯁꯦ ꯑꯗꯨꯗꯤ ꯌꯥꯏꯅꯦ ꯌꯥꯏꯐꯅ ꯐꯠ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯛꯑꯦ ꯊꯕꯛ ꯇꯧꯕ ꯊꯦꯡꯈ꯭ꯔꯅꯤ ꯃꯥꯃꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯍꯟꯕꯤꯔꯣ ꯇꯥ ꯌꯥꯏꯐ ꯆꯥꯛ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯈꯨꯑꯣ ꯑꯗꯨꯒ ꯊꯕꯛꯇꯨ ꯁꯨꯑꯣ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯆꯥꯛ ꯆꯥꯍꯧꯔꯤꯌꯦ ꯌꯥꯏꯐ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥ ꯄꯤꯕꯥ ꯑꯁꯤꯒꯤ ꯃꯤꯁꯦ ꯁꯥꯎꯔꯤꯔꯣ ꯀꯩꯅꯣ ꯃꯥꯅ ꯑꯗꯨꯝ ꯁꯣꯛꯑꯒ ꯂꯩꯔꯤꯁꯤꯕꯣ ꯊꯣꯏꯕꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤꯗ ꯁꯦ ꯑꯃꯁꯤꯅ ꯆꯠꯈ꯭ꯔꯤꯁꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯁꯨꯏ ꯈꯝꯕꯇꯣꯟꯒꯤ ꯄꯨꯈ꯭ꯔꯤ ꯉꯥꯁꯤꯡꯗꯨ ꯐꯥꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯁꯨ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯈꯝꯕꯇꯣꯟꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯌꯥꯏꯐ ꯃꯌꯨꯝ ꯌꯧꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯆꯪꯂꯛꯂꯒ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯥ ꯊꯣꯡꯒꯦ ꯍꯥꯏ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯥ ꯅꯊꯛ ꯊꯣꯡꯕ ꯑꯃꯗ ꯅꯝ ꯍꯩ ꯍꯦꯛꯇ ꯇꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯁꯤꯕꯨ ꯐꯅꯁꯨ ꯉꯥꯡꯉꯤ ꯌꯥꯔꯣꯏꯅꯦ ꯃꯄꯥ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯝ ꯂꯧꯕ ꯇꯥꯕꯅꯤꯅꯦ ꯃꯗꯣꯝꯆꯥꯒꯤ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯌꯥꯏꯐꯅ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯔꯔꯣꯏ ꯏꯗꯣꯝꯆꯥ ꯃꯁꯤ ꯃꯤꯅ ꯉꯥꯡꯂꯁꯨ ꯇꯥꯁꯤꯟꯅꯗꯦꯅꯦ ꯃꯁꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯌꯥꯝꯅ ꯇꯥꯅꯤꯡꯗꯕ꯭ꯔꯣ ꯍꯥ ꯌꯥꯝꯅ ꯇꯥꯅꯤꯡꯗꯕ꯭ꯔꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯁꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯨꯛꯇ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯃꯈꯨꯠꯇ ꯌꯦꯟ ꯑꯁꯤꯕ ꯑꯃꯁꯨ ꯄꯥꯏꯔꯒ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤ ꯉꯉꯛꯅ ꯏꯕꯨꯡꯉꯣ ꯏꯁ ꯀꯥꯏꯗꯩꯅꯣ ꯑꯗꯨꯗꯤ ꯃꯤ ꯀꯅꯥꯁꯨ ꯎꯍꯧꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯟꯗꯣ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯗ ꯃꯤ ꯈꯔ ꯌꯧ ꯌꯧ ꯇꯧꯔꯒ ꯆꯪꯂꯛꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯕꯅꯤ ꯍꯨꯔꯥꯟꯕ ꯐꯥꯔꯕ ꯑꯩꯒꯤ ꯌꯦꯟ ꯑꯁꯤꯕꯗꯣ ꯄꯨꯈ꯭ꯔꯕꯅꯤ ꯃꯨꯛꯇꯥ ꯁꯅꯥ ꯄꯥꯏꯔꯝꯕ ꯌꯦꯟꯗꯨ ꯃꯤꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯂꯦꯞꯈꯠꯂꯛꯄ ꯌꯥꯏꯐꯒꯤ ꯃꯈꯣꯡ ꯃꯄꯥꯗ ꯁꯠ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯗ ꯈꯨꯅꯤꯡꯅ ꯍꯥꯏꯔꯞ ꯏꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯍꯦ ꯀꯥꯏꯗꯒꯤꯅꯣ ꯁꯦ ꯍꯥ ꯀꯥꯏꯗꯒꯤꯅꯣꯕ ꯁꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅ ꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯤ ꯁꯦ ꯃꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯍꯩꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯦ ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯁꯤ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯂꯛꯏꯅꯣ ꯋꯥꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤ 5-6ꯃꯨꯛ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯈꯣꯏꯁꯨ ꯉꯥꯡꯅꯔꯝꯂꯤꯕ ꯑꯗꯨꯗ ꯉꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯈꯣꯏꯅ ꯈꯜꯂꯨꯕꯅ ꯃꯨꯛꯇꯥ ꯁꯅꯥꯅ ꯍꯨꯔꯥꯟꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯉꯥꯡꯅꯔꯝꯂꯤꯕ ꯑꯗꯨꯒꯗꯤ ꯄꯨꯡꯈꯦꯠ ꯈꯦꯠꯅꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯌꯥꯏꯃ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯈꯤꯇꯪ ꯂꯠꯀꯞ ꯇꯧꯅ ꯌꯦꯟ ꯑꯁꯤꯕ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕ ꯎꯕ ꯏꯅꯦ ꯁꯤꯒꯤ ꯌꯦꯟꯁꯤꯔꯥ ꯃꯥꯅꯤ ꯏꯅꯦ ꯃꯁꯤꯒꯤ ꯃꯍꯥꯆꯅꯥꯟꯒꯤ ꯃꯤ ꯑꯁꯤꯅ ꯍꯨꯔꯒ ꯄꯨꯔꯛꯏꯕꯅꯤ ꯃꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯏꯁ ꯑꯩꯈꯣꯏꯁꯤꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯛꯂꯒ ꯌꯣꯜꯂꯤꯕ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯁꯤ ꯇꯧꯅꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗꯦ ꯁꯅꯥꯇꯣꯝꯕꯤ ꯌꯦꯟ ꯑꯁꯤꯕ ꯑꯗꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯄꯤ ꯑꯗꯨꯒ ꯏꯅꯦ ꯁꯥꯎꯕꯤꯔꯅꯨ ꯃꯇꯨꯡꯅꯦ ꯇꯧꯍꯟꯖꯔꯔꯣꯏ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯏꯐ ꯅꯪꯕꯨ ꯁꯤꯕꯨ ꯅꯪꯅ ꯄꯨꯕ꯭ꯔꯥꯅꯦ ꯌꯥꯏꯐ ꯈꯨꯝꯗꯦ ꯋꯥꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯃꯤ ꯃꯥꯅꯤ ꯏꯆꯦ ꯃꯥꯅ ꯄꯨꯔꯛꯄꯅꯦ ꯍꯧꯖꯤꯛꯇ ꯄꯨꯔꯛꯄꯅꯤ ꯃꯥꯅ ꯑꯗꯨꯗ ꯑꯩꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯉꯥꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯌꯥꯏꯃꯅ ꯑꯁꯦꯡꯕꯔꯅꯦ ꯌꯥꯏꯐ ꯅꯪꯗꯤ ꯈꯝꯕꯇꯣꯟ ꯍꯣꯏꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯍꯥ ꯀꯔꯝ ꯀꯥꯟꯗ ꯅꯪꯅ ꯁꯤ ꯑꯃꯨꯛ ꯂꯧꯔꯨꯔꯤꯕ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯏꯐ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯄꯨꯔꯛꯄ ꯑꯣꯏꯗꯧꯔꯤꯒꯦ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯉꯥꯡꯂꯝꯂꯤꯕ ꯑꯁꯤꯅꯤ ꯃꯁꯤꯗ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯏꯅꯦꯅ ꯃꯥꯕꯨ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕꯤꯕ꯭ꯔꯣ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯌꯥꯏꯐ ꯅꯪ ꯑꯁꯨꯝꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯒꯅꯨ ꯅꯪꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡꯅꯤ ꯑꯁꯨꯝꯅ ꯇꯧꯍꯟꯅꯤꯡꯗꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕ꯭ꯔꯥꯅꯦ ꯁꯦꯡꯅ ꯈꯨꯝꯃꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯗꯨꯕꯣ ꯏꯆꯥꯅꯅꯦ ꯑꯆꯨꯝꯕ ꯉꯥꯡꯂꯕꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯃꯔꯛ ꯊꯠꯂꯒ ꯁꯅꯥꯇꯣꯝꯕꯤꯅ ꯃꯌꯥꯝ ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯗꯗꯅ ꯇꯧꯔꯨꯔꯕꯁꯨ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯉꯥꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯗꯟꯗꯤ ꯑꯃꯠꯇ ꯄꯤꯕꯤꯔꯅꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯑꯉꯥꯡ ꯑꯁꯤꯗ ꯍꯥꯏꯖꯔꯒꯦ
ꯑꯉꯥꯡꯅꯤ ꯊꯦꯝꯂꯒ ꯑꯗꯨꯝ ꯌꯥꯗꯧꯕ ꯄꯣꯠꯅꯤꯗ ꯃꯌꯥꯝ ꯑꯉꯥꯡ ꯑꯁꯤꯗ ꯉꯥꯡꯕꯤꯔꯅꯨ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨꯗ ꯌꯥꯏꯃꯅ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯆꯥ ꯑꯁꯤ ꯑꯃꯨꯛꯇ ꯋꯥ ꯉꯥꯡꯖꯁꯅꯨ ꯁꯅꯥꯇꯣꯝꯕꯤꯅ ꯍꯦꯔꯥ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯏꯆꯥ ꯑꯁꯤ ꯏꯅꯦꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯤꯡꯕꯒꯤ ꯌꯥꯝꯅ ꯃꯥꯜꯂꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯇꯩ ꯏꯆꯦ ꯃꯈꯣꯏꯅ ꯊꯝꯕꯤꯔꯝꯕ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯏꯆꯥ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯑꯩꯁꯨ ꯁꯣꯏꯔꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩꯅ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯑꯩꯁꯨ ꯍꯥꯏꯔꯦꯗꯅ ꯁꯤꯗ ꯁꯨꯝ ꯍꯟꯖꯤꯟ ꯋꯥꯁꯨ ꯉꯥꯡꯁꯤꯟꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯤꯡꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯕ ꯑꯃꯨꯛ ꯄꯤꯕꯤꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯆꯤꯟ ꯑꯁꯤꯗꯒꯤ ꯋꯥ ꯑꯃꯈꯛ ꯇꯥꯅꯤꯡꯕꯒꯤꯅꯤꯅꯦ ꯌꯥꯔꯦ ꯏꯅꯦ ꯏꯆꯥꯁꯤ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯕꯤꯔꯅꯨ ꯃꯌꯥꯝ ꯆꯠꯄꯤꯔꯣ ꯏꯆꯥ ꯑꯁꯦ ꯑꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯐꯖꯅ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯂꯩꯔꯕꯗꯤ ꯏꯆꯥ ꯑꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯏꯅꯦꯈꯣꯏ ꯏꯆꯦꯈꯣꯏꯅ ꯗꯥꯏꯇ ꯄꯨꯕ ꯉꯝꯕꯤꯒꯗꯧꯔꯤꯕ꯭ꯔꯣ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯏꯃꯅ ꯐꯠꯇꯕ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯨꯗ꯭ꯔꯦ ꯌꯥꯏꯐꯗꯤ ꯋꯥ ꯁꯨꯉꯥꯡ ꯉꯥꯡꯗꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏ ꯌꯥꯏꯐ ꯃꯁꯤ ꯐꯠꯇꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯒꯅꯨꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯕ ꯌꯥꯕꯅꯤ ꯅꯪ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯀꯣ ꯃꯌꯥꯝ ꯌꯥꯔꯦ ꯑꯉꯥꯡꯁꯦ ꯑꯩ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯆꯠꯄꯤꯔꯣ ꯐꯔꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯅ ꯑꯉꯥꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯑꯉꯥꯡꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯔ ꯍꯥꯏꯔꯣ ꯀꯣꯏꯕꯦꯝꯃ ꯅꯪꯅ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪꯅꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯦꯛ ꯍꯥꯏꯌꯣ ꯌꯥꯏꯃꯁꯨ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯂꯩꯀꯥꯏꯁꯦ ꯃꯤꯠꯇꯤ ꯇꯥꯡꯗꯕꯅꯤ ꯑꯉꯥꯡꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯌꯨ ꯃꯊꯪ ꯇꯥꯔꯛꯄꯗꯗꯤꯅꯦ ꯌꯥꯏꯃ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯛꯇꯥꯁꯅꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯌꯥꯏꯃꯅ ꯅꯥꯆꯦꯞꯇ ꯌꯩꯔꯒ ꯉꯥꯡꯂꯝꯕ ꯑꯁꯤꯗ ꯄꯤꯁꯨꯝ ꯑꯗꯨ ꯁꯨꯛꯂꯒ ꯁꯅꯥꯇꯣꯝꯕꯤꯅ ꯍꯣꯏ ꯏꯅꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯑꯩ ꯍꯥꯏꯖꯔꯒꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯌꯥꯏꯐꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯅ ꯍꯦ ꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯃꯤ ꯑꯃꯗ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯃꯨꯛꯇꯥꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯗ ꯏꯌꯥꯝꯕꯅꯤ ꯀꯥꯏꯅ ꯌꯦꯡꯂꯨꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯅꯪꯅ ꯋꯥꯁꯤ ꯍꯦꯛ ꯉꯥꯡꯊꯣꯛꯄꯗ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯨ ꯐꯪꯉꯣꯏ ꯅꯅꯝꯗꯣ ꯁꯥꯔꯒꯁꯨ ꯇꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯦ ꯌꯥꯏꯐ ꯃꯈꯣꯏꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯍꯨꯔꯥꯟꯕ ꯑꯁꯤ ꯌꯥꯏꯐ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯎꯈ꯭ꯔꯕꯁꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯌꯥꯏꯐ ꯃꯁꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅ ꯃꯈꯣꯏꯅ ꯋꯥ ꯉꯥꯡꯂꯨꯕ ꯌꯥꯗ꯭ꯔꯦ ꯌꯥꯏꯐ ꯃꯁꯥꯅ ꯂꯥꯜꯂꯨꯗꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯅꯣꯡꯃꯗꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯕꯤꯕꯥꯒ ꯊꯕꯛ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯃꯥꯡꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯃꯔꯥꯜ ꯑꯗꯨ ꯌꯥꯏꯐꯗ ꯊꯪꯖꯤꯟꯈꯤꯕꯅ ꯃꯨꯛꯇꯥꯁꯅꯥ ꯍꯟꯕ ꯂꯩꯇꯦ ꯉꯁꯤꯁꯨ ꯃꯤꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯅꯝꯕ ꯑꯗꯨ ꯃꯥꯅ ꯄꯨꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯃꯨꯛꯇꯥꯁꯅꯥ ꯏꯃꯨꯡꯗ ꯃꯃꯥꯕꯨ ꯀꯧꯔꯒ ꯆꯪꯂꯛꯏ ꯏꯃꯥ ꯑꯣ ꯏꯃꯥꯎ ꯍꯥꯏ ꯑꯩ ꯁꯣꯝꯗ ꯂꯩꯅꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯗꯣꯝꯗꯅꯣ ꯃꯅꯤꯡꯂꯣꯝꯗ ꯂꯩꯅꯦ ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯏꯃꯥ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯛꯑꯣꯕ ꯑꯝꯇ ꯆꯪꯉꯣꯃꯤ ꯏꯃꯥ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯂꯛꯑꯣ ꯋꯥꯅꯤ ꯏꯃꯥ ꯈꯔ ꯊꯨꯅ ꯆꯪꯉꯛꯑꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯃꯃꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯏꯁ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯉꯥ ꯑꯗꯨ ꯌꯦꯡꯉꯤ ꯃꯨꯛꯇꯥꯁꯅꯥ ꯃꯉꯛꯇꯨ ꯍꯥꯏꯒꯠꯂꯒ ꯏꯃꯥ ꯑꯩꯅ ꯄꯨꯔꯛꯏꯅꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯣ ꯆꯥꯎꯏꯕꯣ ꯁꯤꯅꯒ ꯆꯥꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯊꯛꯈꯥꯏ ꯑꯃꯗꯤ ꯉꯥ ꯄꯦꯟꯅ ꯆꯥꯅꯤꯕꯣ ꯅꯠꯇꯦ ꯅꯪꯅ ꯁꯤ ꯄꯨꯔꯛꯏꯕ ꯑꯁꯤꯕꯨ ꯃꯤ ꯀꯅꯥꯁꯨ ꯎꯍꯧꯗꯕ꯭ꯔꯥ ꯃꯤ ꯎꯍꯧꯗꯦꯗ ꯃꯤꯅ ꯎꯔꯗꯤ ꯑꯩ ꯇꯥꯟꯅꯔꯛꯑꯣꯏꯗ꯭ꯔꯣ ꯎꯍꯧꯗꯕꯩꯅꯦ ꯇꯥꯟꯅꯔꯛꯇ꯭ꯔꯤꯁꯤ ꯏꯃꯥ ꯎꯍꯧꯔꯁꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯄꯨꯔꯛꯄꯅꯤ ꯀꯣꯛ ꯍꯩꯖꯤꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯩꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯉꯍꯥꯟꯒꯤ ꯑꯗꯨꯁꯨ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯇꯕꯒꯤ ꯐꯕꯅꯤ ꯃꯥꯅꯒ ꯋꯥ ꯉꯥꯡꯂꯛꯑꯗꯤ ꯏꯕꯥꯅꯤꯗꯤ ꯁꯤꯕꯒꯤ ꯐꯤꯕꯝꯅꯤ ꯃꯥꯅ ꯋꯥ ꯉꯥꯡꯂꯒ ꯀꯩꯗꯧꯗꯣꯏꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯀꯥꯗ ꯊꯝꯖꯤꯜꯂ ꯂꯣꯏꯔꯦ ꯃꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯂꯛꯑꯒ ꯀꯩꯗꯧꯗꯣꯏꯅꯤ ꯃꯥ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯤꯅ ꯇꯥ ꯈꯣꯠꯇꯅ ꯑꯃꯨꯛ ꯇꯧꯈꯤꯅꯤ ꯂꯩꯀꯥꯏꯁꯦ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯑꯃꯨꯛ ꯂꯨꯝꯃꯒ ꯂꯩꯔꯝꯅꯦꯕ ꯏꯃꯥ ꯇꯣꯛꯑꯁꯤ ꯍꯥꯏ ꯂꯨꯝꯃꯒ ꯂꯩꯔꯝꯅꯤ ꯅꯠꯇꯦ ꯂꯨꯝꯃꯒ ꯂꯩꯔꯕꯅꯤꯅꯦ ꯅꯪꯅꯦ ꯈꯔ ꯆꯦꯛꯁꯤꯟꯖꯧ ꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦꯗꯅ
ꯋꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯀꯧꯔꯛꯏ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ 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 ꯈꯨꯝꯗꯦ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯅꯪꯕꯨ ꯀꯅꯥꯝꯇ ꯎꯍꯧꯗꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯅꯪꯕꯨ ꯀꯅꯥꯝꯇ ꯎꯍꯧꯗꯦ ꯍꯥꯏꯗꯥꯏꯅꯦ ꯃꯤ ꯂꯥꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯤ ꯆꯨꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯆꯕ ꯑꯣꯏꯔꯝꯅꯤꯕ ꯏꯃꯥ ꯑꯩꯅ ꯂꯥꯛꯄꯗꯨ ꯀꯅꯥꯝꯇ ꯎꯍꯧꯗꯕꯅꯤ ꯆꯠꯂꯣ ꯊꯣꯛꯑꯣ ꯀꯅꯥꯅꯣ ꯌꯦꯡꯉꯨꯆꯣ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯑꯗꯤ ꯁꯣꯏꯅꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯄꯥꯟꯗꯒꯤ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯑꯥꯎ ꯇꯥꯔꯦ ꯇꯥꯔꯦ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯅꯪ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯎ ꯃꯣꯏꯅ ꯎꯍꯧꯏ ꯍꯥꯏꯔꯗꯤ ꯉꯥꯗꯣ ꯅꯌꯥꯝꯕꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯖꯜꯂꯨ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯕ ꯉꯁꯤꯀꯣ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯁꯣꯏꯗꯅꯕ ꯑꯁ ꯀꯩꯝꯇ ꯇꯧꯔꯣꯏꯕ ꯏꯃꯥ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯝꯇꯒꯤ ꯑꯣꯏꯔꯝꯃꯣꯏ ꯆꯨꯝꯅ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯑꯝꯇ ꯌꯦꯡꯉꯨ ꯆꯠꯂꯣ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯄꯥꯟꯗ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯈꯔꯒ ꯅꯍꯥ ꯅꯨꯄꯥ ꯈꯔꯒ ꯂꯥꯛꯏ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯑꯣꯡꯗ ꯃꯌꯥꯝ ꯂꯥꯛꯄ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯂꯥꯛꯏꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯅꯥꯇꯣꯝꯕꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯆꯥ ꯋꯥꯔꯛꯎ ꯍꯥꯏꯗ꯭ꯔꯥ ꯅꯪꯕꯣ ꯍꯥ ꯑꯅꯤꯃꯛ ꯅꯆꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯃ ꯁꯦꯟꯅꯔꯒ ꯑꯃꯅ ꯄꯨꯔꯥ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯗꯣꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯀꯩꯒꯤꯅꯣꯕ ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯅꯦ ꯅꯣꯏꯕꯣ ꯅꯣꯏꯅ ꯍꯨꯔꯨꯕ ꯄꯣꯠꯁꯤꯡ ꯑꯗꯨꯅ ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯅꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯍꯦꯛ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯕ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯟꯗꯛꯇꯤ ꯃꯈꯥ ꯊꯥꯔꯛꯏ ꯏꯁ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯥꯕꯒꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯗꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯋꯥꯗꯨ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯥꯝꯖꯤꯜꯂꯛꯏ ꯌꯥꯏꯃ ꯑꯝꯇ ꯇꯞꯊꯧ ꯋꯥꯅꯦ ꯍꯥꯟꯅ ꯐꯖꯅ ꯍꯥꯏꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯗꯨ ꯇꯧꯁꯤ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤ ꯁꯨꯝꯗꯧꯕꯅꯤ ꯈꯝꯕꯇꯣꯜ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯠꯄꯗꯅꯦ ꯐꯥꯕ ꯉꯥ ꯑꯃ ꯈꯝꯕꯇꯣꯜꯅ ꯌꯥꯏꯃ ꯈꯣꯏꯗ ꯆꯥꯎ ꯍꯥꯏꯗꯅ ꯄꯤꯔꯛꯄ ꯖꯥꯠꯅꯦ ꯉꯥꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯁꯦꯝꯒꯦꯅ ꯃꯄꯥꯟꯗ ꯊꯅꯝꯕ ꯑꯗꯨꯒ ꯃꯥꯅꯅꯦ ꯊꯥꯡ ꯂꯧꯊꯣꯛꯄ ꯆꯪꯉꯤꯀꯥꯟꯗꯁꯤꯗ ꯉꯥ ꯑꯆꯧꯕꯗꯣ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯗꯤ ꯍꯧꯗꯣꯡꯅ ꯆꯦꯟꯈ꯭ꯔꯦꯅ ꯉꯥꯏꯍꯥꯛꯁꯨ ꯂꯩꯔꯨꯔꯦ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯆꯦꯟꯁꯤꯟꯈꯤꯑꯅ ꯍꯥꯏꯔꯛꯑꯦ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯄꯥꯗꯣ ꯂꯥꯞꯅ ꯎꯕꯗ ꯃꯁꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯅꯪ ꯏꯅꯦ ꯌꯥꯏꯃꯅꯅꯦ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯑꯁꯦ ꯌꯥꯔꯕꯗꯤꯅꯦ ꯅꯪ ꯂꯣꯠꯁꯤꯜꯂꯅꯨ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯎ ꯀꯩꯅꯣ ꯏꯃꯥꯕꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯀꯩꯅꯣ ꯏꯃꯥꯕꯣꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯩꯅꯣꯃꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯤ ꯍꯥꯏꯗꯨꯅꯕꯨ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯦꯛꯇ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯕ ꯌꯥꯏꯃꯅ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯏꯈꯪ ꯈꯪꯅꯔꯒ ꯂꯩꯔꯕ ꯋꯥꯅꯤ ꯉꯔꯥꯡ ꯅꯪꯅ ꯋꯥ ꯊꯩꯗꯣꯛꯂꯁꯨ ꯅꯪꯅ ꯁꯥꯟꯅꯕ ꯂꯤꯂꯥꯗ ꯊꯥꯖꯕ ꯃꯤꯅꯦ ꯑꯩꯁꯦꯀꯣ ꯉꯁꯤꯗꯤ ꯅꯪ ꯆꯦꯟꯐꯝ ꯂꯩꯇꯦ ꯆꯥꯕ ꯊꯛꯄ ꯑꯗꯨꯛ ꯌꯥꯝꯅ ꯐꯪꯖꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯕꯣ ꯋꯥ ꯑꯗꯨ ꯏꯃꯨꯡꯗ ꯃꯨꯛꯇꯥꯁꯅꯥꯁꯨ ꯃꯊꯃꯣꯏꯗ ꯃꯊꯟꯇ ꯈꯜꯂꯤ ꯏꯁ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯉꯥꯁꯦ ꯇꯥꯆꯧꯒꯤ ꯐꯃꯨꯡ ꯃꯈꯥꯁꯤꯗ ꯍꯦꯛꯇ ꯊꯝꯃꯨꯔꯒꯦ ꯁꯣꯏꯅꯕ ꯇꯥꯔꯦ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯉꯥ ꯑꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯌꯥꯏꯐꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯊꯝꯖꯤꯜꯂꯤ ꯍꯧꯗꯣꯡꯅ ꯆꯥꯗꯅꯕꯅꯤ ꯍꯥꯏꯗꯅ ꯊꯨꯃꯣꯛ ꯑꯃꯅꯁꯨ ꯎꯞꯁꯤꯜꯂꯝꯃꯤ ꯃꯄꯥꯟꯗꯅ ꯌꯥꯏꯃꯅ ꯍꯥꯏꯔꯤ ꯀꯌꯥꯗ ꯂꯤꯂꯥ ꯍꯩꯔꯤꯕꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯄꯪꯁꯨ ꯄꯪꯕ ꯐꯠꯁꯨ ꯐꯠꯇꯕ ꯀꯣ ꯏꯕꯦꯝꯃ ꯅꯪ ꯉꯁꯤꯗꯤꯅꯦ ꯆꯦꯟꯐꯝ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇ꯭ꯔꯕꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯅꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯀꯅꯨꯗ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯏꯅꯦꯅ ꯉꯥꯡꯂꯤꯕ ꯈꯣꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯗ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯌꯥꯝ ꯀꯩꯗꯧꯔꯒ ꯂꯩꯕꯤꯔꯤꯒꯦ ꯍꯥꯏ ꯑꯉꯥꯡ ꯁꯥ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯣꯏ ꯊꯤꯌꯨ ꯍꯦ ꯉꯁꯤꯗꯤ ꯃꯥ ꯀꯗꯥꯏꯗ ꯆꯦꯟꯒꯤ ꯌꯦꯡꯒꯦ ꯃꯥ ꯃꯌꯥꯝ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯨꯛꯇꯥꯁꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯂꯩ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯉꯥꯗꯨ ꯌꯥꯏꯐꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯄꯨꯊꯣꯔꯛꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃꯅ ꯏꯅꯦ ꯉꯥꯁꯦ ꯌꯥꯏꯐꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯂꯩꯔꯝꯃꯦ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯕ ꯁꯥꯔꯒ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯄꯨꯔꯥ ꯎꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯦꯕ ꯃꯗꯣ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯆꯦꯟꯊꯗꯧꯔꯕꯅꯦꯕ ꯏꯁ ꯑꯣꯊꯣꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦꯗ ꯑꯩꯗꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯋꯥꯗꯨꯗ ꯌꯥꯏꯃꯅ ꯀꯟꯅ ꯅꯣꯛꯂꯒ ꯏꯁ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯩꯔꯦꯗ ꯏꯕꯦꯝꯃ ꯉꯁꯤꯗꯤꯅꯦ ꯌꯥꯏꯐꯒꯤ ꯀꯥꯗꯒꯤ ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯔꯥ ꯅꯪꯒꯤ ꯆꯦꯟꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯈꯪꯉꯨ ꯅꯪ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯁꯨꯅꯦ ꯃꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯇꯥꯏꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯅꯤꯌꯦ ꯍꯩ ꯇꯧꯅꯨ ꯅꯃꯥꯅ ꯆꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯁꯅꯥꯇꯣꯝꯕꯤ ꯈꯣꯟ ꯈꯔ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯅꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯍꯥ ꯂꯩꯇꯣꯟ ꯁꯔꯨ ꯄꯥꯟꯗꯦꯅ ꯄꯉꯥꯡꯗꯁꯨ ꯉꯥꯡꯕꯤꯔꯛꯀꯅꯨ
ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯃꯥꯟ ꯂꯩꯇꯕ ꯋꯥꯗꯅꯦ ꯋꯥ ꯑꯣꯏꯅ ꯇꯥꯗꯦ ꯏꯁ ꯄ꯭ꯔꯃꯥꯟ ꯂꯩꯕꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯄ꯭ꯔꯃꯥꯟ ꯑꯗꯨꯗ ꯅꯪ ꯁꯤꯗꯣꯏꯅꯦ ꯁꯤꯗꯤ ꯅꯪ ꯈꯪꯗ꯭ꯔꯤꯅꯦ ꯍꯥ ꯏꯁ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯏꯁ ꯑꯩꯅꯅꯦ ꯈꯝꯕꯇꯣꯟ ꯍꯣꯏꯗ ꯆꯠꯄꯗ ꯈꯝꯕꯇꯣꯟꯅ ꯉꯥ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗ ꯌꯥꯏꯐꯒ ꯄꯤꯕꯥꯒꯅ ꯉꯥ ꯐꯥꯔꯒ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯍꯥ ꯑꯗꯨ ꯌꯥꯝꯅ ꯄꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯃꯆꯥꯁꯤꯅ ꯐꯠꯇꯕ ꯇꯧꯕ ꯑꯗꯨꯒ ꯃꯥꯅ ꯁꯧꯒꯠꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯌꯥꯝꯗꯅ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯑꯉꯥꯡ ꯑꯗꯨꯗ ꯇꯥꯏꯁꯤꯟꯕ 이베마 ꯅꯪ ꯑꯃꯅꯦ ꯅꯪ ngasi ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯗꯣꯏꯅꯤ ꯌꯦꯡꯉꯨ ꯅꯪ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃꯁꯨ ꯂꯥꯛꯏ ꯄꯤꯕꯥ ꯌꯥꯏꯐ ꯊꯣꯏꯕꯤ ꯑꯃꯗꯤ ꯈꯝꯕꯇꯣꯟꯒ ꯌꯥꯎꯅ ꯄꯨꯟꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯉꯁꯥꯏꯗꯒꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯁꯅꯥꯇꯣꯝꯕꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯕꯅꯤ ꯌꯥꯏꯐ ꯎꯕꯗ ꯀꯞꯁꯤꯟꯅꯔꯒ ꯑꯣ ꯃꯣꯏ ꯄꯥꯕ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯃꯆꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯦ ꯑꯣ ꯃꯣꯏ ꯄꯥꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯏꯃ ꯄꯤꯡ ꯁꯣꯛꯂ ꯃꯥꯜꯂꯦ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦꯁꯦ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅꯦ ꯊꯥꯖꯤꯟꯗꯅ ꯃꯁꯤ ꯈꯝꯕꯇꯣꯟꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯌꯥꯏꯃꯅ ꯈꯝꯕ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯉꯥꯗꯣ ꯇꯨ ꯃꯁꯤꯒꯤ ꯂꯥꯏꯍꯣꯔꯤ ꯑꯁꯤꯒꯤ ꯃꯆꯥꯁꯤꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯁꯦ ꯏꯕꯨꯡꯉꯣ ꯌꯥꯏꯐꯅ ꯍꯨꯕꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯃꯥꯟ ꯂꯩꯇꯅ ꯋꯥ ꯉꯥꯡꯂꯒ ꯑꯉꯥꯡ ꯑꯁꯤꯗ ꯇꯥꯏꯁꯤꯜꯂꯤꯕ ꯑꯁꯤꯅꯤ ꯈꯝꯕꯇꯣꯟ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯏ ꯉꯔꯥꯡꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯖꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯗꯒꯤ ꯌꯥꯏꯐꯗꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯂꯥꯛꯂꯕꯅꯤ ꯈꯝꯕꯇꯣꯟ ꯏꯉꯛꯉꯛꯅ ꯀꯗꯥꯏꯗꯩꯅꯣꯗ ꯑꯉꯥꯡ ꯑꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯕꯛ ꯁꯨꯔꯤ ꯃꯣꯏꯅ ꯊꯕꯛ ꯁꯨꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯛ ꯑꯁꯤꯗ ꯀꯔꯝꯅ ꯃꯥꯅ ꯉꯥ ꯑꯁꯤ ꯄꯨꯔꯒ ꯆꯠꯇꯧꯔꯤꯕꯅꯣꯅꯦ ꯌꯥꯏꯃ ꯌꯥꯝꯅ ꯀꯜꯂꯛꯄꯦꯅ ꯑꯗꯨꯅꯦ ꯈꯪꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤ ꯍꯥ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯨꯛꯇꯥꯁꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯦ ꯑꯍꯜ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯄꯣꯠꯁꯤ ꯃꯥꯒꯤ ꯀꯥꯗ ꯐꯪꯂꯦ ꯃꯥꯅ ꯍꯨꯔꯥꯟꯕꯅꯦ ꯑꯇꯩ ꯑꯩꯈꯣꯏ ꯈꯪꯗꯦ ꯉꯥꯁꯦ ꯃꯥꯅ ꯍꯨꯔꯥꯟꯕꯅꯦ ꯃꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯠ ꯌꯥꯎꯔꯛꯀꯅꯤ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯈꯨꯟꯒꯤ ꯅꯍꯥ ꯈꯔ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯐꯤꯡꯒꯠꯅꯔꯛꯇꯨꯅ ꯃꯨꯛꯇꯥꯁꯅꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯊꯣꯛꯂꯒ ꯐꯨꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩꯒꯤ इचादा फुरीबदो अमुक्ता लेपियो असेंबदो ए हाइजगे मयाम अइना हारिबो वासेदा ताबियो अइ असुंबदो लोइना हाइजगे याइमना हौजिकति उपाय लेरमरोइने हा हायु मियाम मांगदने नहाकी नराल अदो लोइना याजगदबनी नंग मयाम nga asi अइगी इचाना पुरपनी ngarangi adusu अइगी इचानानि पुमनामक अइखोइनानि अदुदि नंगी नसा अमदि नंगसी हुरान हाइबा यारेको सनातोंबी खुमदे याइमा अमुका हंजना हाय नसिंदु खुमुने मसी मसी मचिन जे थाजिंदना मसी माने चुम्मी अइखोइना हुरान बनी अदुदि याइफा मरा लेते हाइबा सि यारेको लेते मागी मरा लेते अइखोइना लोइना तौबनी फरे अदुदि नखोइना तौरिबा नराल अदुगिदमक angang asida lale haina khurum सनातोंबीगी ममा मचा येंगनै मखोइना हाइबा थबक अदुदि तौदे याइमना अमुका हंजिना हाय खुरुम हाइबनि नै अइखोइना हाइरिबा वा असि तादब्रा नंग हा अमुका हना चैना ओइना फुसे हाइब्रो हाइजगे मयाम अइखोइ हाइजगे इबुंगो याइफा इमा खोइ लाले इमा खोइ नगोदे अमना लाले असि हाइरगा याइफादा ममा मचा मखोंग सावना तिंथोकलगा खुरुमि याइफादी वा अमता ngang मतम कुइना फाउखिबा असावबा निंगमदबसिंग अदुना महक मदमसा अमदि मनावबु ngakpiba ngamdre असुमना हुरानबा असि मयामना सनातोंबी ममा मचानि हाइबा खंगलकपदगी मखोइबु मियामना यामना सावरमी मखोइना याइफाबु कयामुक यामना लोइनै हाइबा पाउ ताबदा हेना सावरबा मियामना मखोइबु खुन अदुदगी ताथौलमी सनातोंबीगी ममा मचा अदो कबलगा खुन अदुदगी चटखि मसिदगी मयामसु याइफागी पुकचेल अदु खंगले लेकाइगी मी अमा चंगसिलक्तुना वखल नुंगाइतना लुकथरगा लैरिबा याइफादा हाइरि याइफा नंग करिसु खलुन मखोइना तौबदी मखोइना फंगदबने मदुदा नंगना वखल हेंजना खलुनुगो मयाम असिना नंगोंदा हाइबा अदुसुने नंग कैसु खनगनु
ꯃꯌꯥꯝꯅ ꯑꯍꯥꯟꯕꯗ ꯅꯪꯕꯨ ꯈꯪꯗꯕꯒꯤ ꯉꯥꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯒꯅꯤ ꯅꯪ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯂꯩꯃꯅ ꯌꯥꯏꯐꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯏꯆꯥꯁꯤꯗꯤ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯂꯥꯜꯂꯨꯗꯕꯒꯤ ꯏꯆꯥꯒꯤ ꯑꯆꯨꯝꯕ ꯃꯌꯥꯝꯁꯦ ꯃꯤꯅ ꯂꯣꯏꯅ ꯈꯪꯂꯁꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯅꯥꯀꯟꯗ ꯄꯤꯕꯥꯁꯨ ꯌꯥꯏꯐꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯂꯩꯔꯤ ꯌꯥꯏꯐꯅ ꯇꯞꯅ ꯏꯃꯥ ꯍꯥꯟꯅꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯁꯨ ꯏꯗꯣꯝꯆꯥ ꯅꯅꯥꯎ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯏꯊꯟꯇ ꯀꯝꯗꯧꯅ ꯂꯩꯒꯅꯤ ꯂꯩꯃꯅ ꯌꯥꯏꯐꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯔꯒ ꯍꯩ ꯑꯉꯥꯎꯕꯧ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪꯒꯤ ꯃꯔꯨꯞꯁꯨ ꯏꯃꯥꯁꯨ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤꯒꯤ ꯅꯊꯟꯇ ꯇꯥꯒꯗꯣꯏꯅꯣ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯄꯤꯕꯥꯒꯤ ꯌꯨꯝꯗ ꯂꯩ ꯑꯗꯨꯒ ꯌꯥꯏꯐꯒꯤ ꯏꯪꯈꯣꯜ ꯑꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯁꯤꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯑꯅꯤꯁꯨ ꯃꯄꯨꯡ ꯐꯥꯔꯦ ꯌꯥꯏꯐꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯐꯖꯅ ꯈꯪꯂꯕ ꯈꯝꯕꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯈꯪꯕꯅ ꯌꯥꯏꯐ ꯑꯃꯗꯤ ꯄꯤꯕꯥꯕꯨ ꯃꯥꯒꯤ ꯊꯕꯛ ꯀꯌꯥ ꯁꯨꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯆꯥꯎꯅ ꯄꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯈꯪꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯏꯐꯗ ꯊꯥꯖꯅꯕ ꯂꯩꯃꯗ ꯋꯥ ꯍꯧꯗꯣꯛꯏ ꯂꯩꯃꯅ ꯑꯃꯨꯛ ꯌꯥꯏꯐꯗ ꯍꯥꯏ ꯑꯩꯈꯣꯏꯁꯨꯅꯦ ꯂꯣꯏꯅ ꯈꯪꯉꯤ ꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯛꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯌꯥꯏꯐ ꯏꯃꯥꯗꯤ ꯊꯣꯏꯕꯤ ꯑꯁꯤ ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯃꯤꯅꯦ ꯌꯥꯏꯐꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯃꯥꯅ ꯊꯧꯁꯥꯗ꯭ꯔꯕꯁꯨ ꯊꯣꯏꯕꯤꯅꯗꯤ ꯃꯥꯕꯨ ꯊꯧꯁꯥꯗꯕ ꯂꯩꯇꯦ ꯊꯥꯛ ꯈꯦꯠꯅꯃꯟꯕ ꯑꯗꯨꯅ ꯃꯥꯅ ꯊꯣꯏꯕꯤꯕꯨ ꯂꯥꯞꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯌꯧꯔꯛꯑꯕꯗꯗꯤ ꯌꯥꯏꯐꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯐꯗꯧꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯔꯦ ꯐꯔꯦꯗ ꯏꯆꯥꯅ ꯑꯁꯨꯝꯅ ꯏꯃꯥꯒꯤ ꯋꯥꯁꯤ ꯌꯥꯔꯛꯄ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯌꯥꯏꯐ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯈꯝꯕꯇꯣꯟꯅ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯝꯃꯛꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯌꯥꯏꯐ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒ ꯂꯩ ꯌꯨꯝ ꯇꯣꯉꯥꯜꯂꯕꯁꯨ ꯂꯩꯃꯒ ꯆꯥꯛꯈꯨꯝ ꯑꯃꯠꯇꯗ ꯆꯥꯕꯒꯨꯝꯕꯅꯤ ꯌꯦꯟꯁꯥꯡ ꯂꯥꯟꯅꯗꯕ ꯅꯣꯡꯃꯇ ꯌꯥꯎꯗꯦ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯄꯒꯤ ꯈꯥꯏꯗꯣꯛꯅꯈꯤꯕꯅꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ